साथीरब लाइना लाइचत संदोरकपदगी मपुंग फाना ngaktokpa ngamnanaba numit kunmathoi gi lockdown chathariba se matam khara sangdoknaba chief minister N Biren na prime minister da hijakhre hai Republic TV gi editor Niranjan Swami ngasi akhanana chief minister N Biren ga unaba amada mathaki wafam se phongdorakibani chief minister N Biren hai state asida ngasi phawda laina laichat asigi case ani khakta leiragasu tamthirba mahik ase mapung phana laksinaba makha tana numit kharani lockdown matam sangdokpa darkar oi Manipur da laina laichat asigi positive case ani leibagi manungda ahanba case adudi anirak test tawbuda negative oibaga loinana haksangi phibam su phagalle adubu Delhi gi Nizamuddin Marcus ka mari leinaba positive case adugi oinadi hojik su makha tana isolation ward ta thamduna treatment tawri haina su chief minister na phongdoki tamthirba laina laichat ase sandokpa thingnaba state lainga lokhaliba thaurangi matangda chief minister N Biren hai state asigi oina PPE amadi sanitizer marang kaina leiri aduga center government asu air cargo da leptana essential medical items sing pusilakli hojik Manipur gi miyoi kya ama leibak asigi tongan tongan mafam singda lockdown amaram oiduna Manipur da halakpa yadana leiri makhoi sing ase asoyangam thogandana state asida pusilaknaba civil aviation ministry da akhanana flight service tawinaba haijari hainasu chief minister N Biren na phongdoki hanadagi hauna state highway sing thingjinduna passenger service punamak leptuna lagli haina phongdokladuna chief minister na hai makha tana laichat ase ka hen basai theng phangdana ba yamdrabada numit tara mangani dagina kunni phawba state asida lockdown sangdokpa darkar oi haiki lockdown tawbana center amadi state khudimaki revenue da chauna manghalabasu laina laichat sandorokpa thingnaba amatta ngairaba pambaidi lockdown tawba sina oibana lockdown matam khara sangdokpinana ba Telangana gi chief minister K Chandrasekhar Rao na haukiba ningthokaba numita prime minister da haijakhrabani Maharashtra gi chief minister Uddhav Thackeray na su lockdown matam sangdokpinana ba haijaba laikhrabani Madhya Pradesh ki chief minister Shivraj Singh Chauhan asu darkar leirabadi lockdown mahaki lengang na sangdokani haina phongdokre Rajasthan ki chief minister Ashok Gehlot nasu taha na lockdown hekta loisiloi face manner da makha sathagani haina phongdokpa leikhrawani Leibak asigi vice president M Venkaiah Naidu nasu leibak asida tamthirba laina laichat ki oirakpa phibam gi matungina lockdown matam tha asigi 13 dagi loiragasu leibak asida laina laichat sandorokpa gi phibam amadi condition lusillaklabadi madugi matungina lockdown gi warep center na lepkani haina phongdokhibani Amaronda tha asigi anida video conferencing gi khuthangda prime minister Narendra Modi na leibak asigi chief minister singa tamthirba laina laichat thengnana bagi matangda khana naina khibaduda prime minister na lockdown loiragasu state khudimangna taha na April 15 dagi lockdown hekta hangdokanu phase wise oina hangdoknaba chief minister singda pauktak pikhibani aduga atopa paw amana tabada su yamna angakpa phawriba positive oibadagi phagat khraba yankhai mathoi amuk hanna positive oire haiba pawsi mayamda mukta hanjage masigi pawsidi tabada yamna ngakpa pawman hanna laina laichat asina narambadagi phagalaktuna negative oikhraba South Korea gi miyoi yankhai mathoi amuk hanna positive oire haina health authority singna phongdokhibaga loinana positive oirekli bisi mahik asina reactivate torokpadagi oiramba yai haina su phongdokhe Yonhap News Agency ki report amagi matungina South Korea da laina laichat ase phudoroktuna epicenter oikhiba Daegu amadi akoibada leiba mafamsingi miyoi yankhai mathoi quarantine center da thambada phagalaktuna mayumda hankraba matung amuk positive oirakpani haina Korea Center for Disease Control and Prevention na phongdokhe hana positive oirambadagi phagalakhraba miyoi sing ado amuk nauna mahik asina infect tawba natte mahik asina reactivate tawraklamba yabagi tanja wanga lai haina KCDC ki Director General Jion Yun Keong na phongdokre positive oirambadagi layang laga pung kunmari gi manungda anirak hanna test tawbuda negative ngakto oibadagi quarantine center dagi mayumda halankraba miyoi yankhai mathoi amuk positive oirakpa adugi matangda thijinna ba expert ki team ama mafamdu da thajinkhre hai mahik asina reactivate tawrokpa natraga mahik ado relapse tawrokpani haina su expert singna mod piri hairi aroibada pawbilai news reader ki video bi yengbiri bu khuding makpo thagatchari